Masi phongkeba tongan-tonganba paujitsing amati social media da phongba pau khara update puduna laksari ahanbada maruoiba pau. Myanmar gi current state military junta amadi revolutionary party singi marakta akanba mongda khut thongnakhare. Ponzi scheme group singda sel thadarubadagi awaba tahawraba singi mifam pangthokre. Kuki militant singa Ministry of Home Affairs ka ngasi sugi khuyek pinaraba yai. Prime Minister ki khongsat ki khananaba Governor Imphal thadokre. Opposition na mamada ikaiba pire haiduna Narendra Modi thamoi sokre. Sodanda singning khairakpagi thodokta mioi lising ama hena sikre. Speaker ki yumda huranba changluba ama kaithel sengbagi cherak pikre. Meitei singda kananabani haiduna National Highway 2 hangdokpa Kuki Job Council na yakidre. Tenupal gi Sita Government High School gi mahiroi humpudra narakpadagi school thong lonsinkre. Teachers Day yaithokre. None amasung Tamenglong District ki Naga Loop tarukna Governor da memorandum pisinkre. MOU sign tongnakiba Kuki Jo singi interest ngak senba ngamloi haina phongdorakli. Manipur High Court ki judge tareta hengatpinaba Union Law Minister amasung India ki Chief Justice da taksinkre. Rims ta BP stroke tobadagi laikanaba pukalakiba ama hospital na thausa tabadagi laikide irang thokre. Haujik pau sandongna pijari Myanmar ki current state ta military junta na current state ki revolutionary party lehom singda air strike chathabada asoba asiba yamna yaukre hairi khara amana kaiduna chena kre hari current army na moigi praja singbu saphagadaba mafam singda chalhan kibagi video sing social media da viral oirakli. Haujik phawbagi oina asiba kaya surabage haibagi chapchaba masing khangba ngamdri. Haujik jo akanma mongda makata na khut thongnari hairi. Makatarpa Myanmar ki update ta Myanmar ki Yaun Pound Township ta military junta na Myanmar Revolutionary Party kharagi leifamda ngarang dagi air strike tobada haujik phawba leptabadagi khunja sing ngarang ahing dagi na ngasi phawbada Mizoram lomda masing thingamdana Myanmar kaya chensin kre hairi Manipur asomda su chensil laktana bagi damakta border security force singda section thorang sing akan mamongda lokhotli haina pawsina makhatari. Haujik pausigi pausing amuk chandongna pijari Manipur da Ponzi scheme group singda sel thadarubadagi awaba tahawraba victim singna haujik kari tawgani haibagi matangda khana nainabagi mifam ama palace compound da leiba sumang lila sanglel da pangthokre. All Manipur Ponzi victim group na sinduna pangthokiba mifam aduda Manipur gi tongan-tonganba mafam singdagi lakpa Ponzi scheme kayagi chaitheng phanghauraba mioi kayana saruk yaki. Mifam aduga mari leinana AMPVG gi mihut oina Maibam Nirubala koba nupi amana phongdor Manipur da financial fraud Ponzi scheme tauba yamna leite haina khalamba adu victim sing punsil lakwadagi Ponzi scheme tauba financial institution Manipur da kunthra mangadagi nimfu rom lairamba thengnare asigumba mayam asi leire haiba khanglakpadagi victim kaya amasu mangkhriba paisa sing adu matau karamna phangnaba honagani amadi lengakta karamna taksin gani haiba khangnaramdaba adubu punna wakhan taminanabagi damakta mifam asi pangthokpani hairi victim singna financial fraud ta paisa matpi khraba haibasi lengaki mari leinaba singda wakatpa mathok tai loinana lengaki maikeidagisu atopa state singda chatabagum leiriba victim singi awaba ubiduna mateng pangpham thoi amadi Ponzi group mayam asigi chalairamliba singbu phangpham thokpa chaitheng pifam thoi haujiki oinadi Ponzi scheme chalairamba group sing loina lona kre adubu victim singdi awaba mayokna hauri hainasu makha tarakli. Kuki militant singa Ministry of Home Affairs ka anoba suspension of operation sugi agreement khuyek ngasi pinaraba yai hairi The Wire na report toropagi matung ina United People's Front UPF amasung Kuki National Organization KNO dagi phangba pawgi matung ina ngasi September gi tang 3 da New Delhi da anoba sugi agreement ama khuyek pinanaba Home Ministry na UPF amasung KNO da khanghalakle hairi adum oinamak anoba sugi agreement asida kari yauri haibadudi chapchana
खंगबा ngamdri kumja lising ani nipal dagi August 12 da ahanba oina Center lengak Manipur lengak amasung UPF amasung KNO ga mari leinaba khuyek pinakiba sugi agreement adu sahi kudingi renew tawduna lakibani agreement asigi matung ina Kuki militant group singi cadre sing designated camp sing da laigadabani amadi makhoi gi khulai sing ningthina camp da lok tawduna thamgadabani haina palli adubu Manipur lengak ki maikei dagi di nakal ahumgi oiba agreement asidagi tokhibadagi kumja lising ani kunmari da agreement ki matam loi kharaba matung pending da lairibani amaromda kumja lising ani kulhumdoi gi mi ahumda center amasung Kuki militant group singa political settlement amagi damakda khuyek pinanaba thorang tawkiba adu sahi adu maktada irang thorakpadagi panthaduna leirakibani hairi irang thokpadagi Haujik UPF amasung KNO na Manipur dagi separate administration ki demand tawduna lakhi hokiba lisingani kunmari dasu New Delhi da political dialogue humlak pangthoki adubu matungda separate administration demand asiga mari leinana interlocutor AK Mishra na lisingani kunmari gi August thada Union Home Minister Amit Shah da draft formulation ama pisinki adum oinamak center na ngasi phoba official oina madugi pakhum piba leitri report asina maka taraduna phongdokpada kumja lisingani kunmanga da makatana center na suda lakiba Kuki militant group singa political dialogue chathaduna laki Kuki militant singi maikei dagi separate administration gi demand kanma henjin hanki adum oinamak thokliba irang asida suda leiriba Kuki militant group singna yausinduna hingsa gi thabak chathai haiduna Kuki militant group singi separate administration gi demand yaroi amasung sugi agreement handokadabani haina maitei amadi naga yauna tongan tongan ba CSO singna center da taksinduna lakhibani Manipur da haujik thokliba kangloki irang asi loisinnabagi mityengi makhada ngasi Ministry of Home Affairs ki mihut kangbuga suspension of operation su kangbuda Lairiba Kuki militant singa New Delhi da wari sanagadori thajaba yaba mafam dagi phangba pauna hai United People's Front amasung Kuki National Army gi miut kangbu sing hana dagi hauna Delhi da thungduna laikre makoi Delhi da laknaba MIA na mangjongna na khangan kibagi matung ina Delhi da kem tawduna laikibani sugi kangbuga wari sanadringai mamangda Kuki Civil Society Organization singa unaduna wari sanagani wari sanabadu da National Highway singda free movement laihanaba ministry na yamna kana pressure piraba yai hairi pawsina makatana phongdokpada matam sangna suspension of operation makatana chana hanabagi khuyek pidana leirekliba sigi matangda hana Kuki Jo group singa kayarak hana wari sanakrabani wari sanaba aduda ministry gi maigei designated camp 13 asigi manungda taret muthatlaga taret khakta thamhoba metei singa naknaba mafam singda designated camp leiriba mafam sing hongdok hanba national highway mayan nakna camp leihan danabana singba sing hana MIA na khangan khibrani hari yanaba asigi makada ground rule semdok semjin tawbagi draft amasung Kuki Jo singna hana pikrabani haujikti nakal ani gi marakta lairamba yanadaba adu thajanaba amaki makada yasinaba ngambana marum oiraga khuyek pinabagi thak yorokpani adumakpu ngasi khuyek pinagadra natraga pinaroidra haibadudi chapchana khangba ngamdri marak asida Manipur gi Governor Ajay Kumar Bhala Ngarang nungtil Delhi da chatkre mahagi khongchat asi Prime Minister Narendra Modi Imphal da yaurakadra natraga lakloidra haibagi matangda akupa wari chananabani hairi karigumba mahangna Manipur da lakani hairagadi kari da focus tawgadage Churachandpur amasung Kangpokpi na chingba chatkadra haibana chingbagi ground worksing yathokani hairi Governor gi khongchat asida Prime Minister Narendra Modi lakpa natraga laktaba lepkani su hairi Bihar da Congress amasung RJD na sinkiba thorom amada opposition gi luchingba singna mamada ikaiba pibagi wafam kaya phongdo I haibagi damak Prime Minister Narendra Modi thamoi sokre Bihar gi Darbhanga da pangthokiba Congress ki luchingba Rahul Gandhi na bot adhikar jatra da wangang lingeda Congress amasung RJD gi maikeidagi Prime Minister Modi gi mamada phajadaba wahai wata sijinaduna kholaw kaya laura I haibagi matangda Modi na yaningdaba phongdokibani mahangna haikibada miyoiba khudingmakna mamabu khwaidagi awangba thakta ikai khumnaribani numit khareni gi mamangda opposition gi luchingba singna Bihar da phajadaba wahai wata sijinaduna kholaw kaya laurakani haiba thajarude nupi entrepreneur kaya puthoknabagi pandamda anongba thorang ama haudokpagi thoramda Prime Minister na wafam asi phongdokibani video conference ki kutangda Prime Minister na Bihar gi nupi lakun romda wangangla duna haiki madudi RJD amasung Congress na phajadaba wahai wata sijinakibadu lebak asigi mama oibi masi masal amadi machanupi pumnamakta ni haina lophum thoi Bihar da leiba mama oibi pumnamakna Congress amasung RJD gi thong adu yaninglam loi haina sumhangna makata ki
Sudan gi nungchup thangba Darfur region da thokiba chingninkhai thodok amada piklibe angang kayamrum yauna miyoi lising ama hena sikre Sudan Liberation Movement SLM koba rebel group amana khudum chanduna leiriba mafam aduda numit kayani akanba mongda nong chukraba matungda chingninkhairakpagi thodok adu thokibani hairi thodok aduna maram oiraga Darfur region gi khungang kayamrum amangata thoki SLM na United Nations amasung atay atopa malemgi thakta leiriba organization singda mateng pangbinaba appeal tokre hawjiksu Darfur region gi khungang kayada miyoi kayamarum leikhom lainangna phunjinduna leiriba maramna mi kanba amasung mateng pangbagi thabakta mateng pangbiyu haina SLM na appeal tauki SLM na matam kayagi mamangdagi Darfur khudum chanduna leirakibanisu hairi Imphal gi Major Khulda leiba Manipur Press Club kasu yamna naknana Manipur Legislative Assembly gi quarter da huran ba changluba miyoi ama City Police Station gi kanguna pharaba matungda court na huran ba changluba miyoi adu tha ama ima kaithel senghanbagi cherak pikre leima pokpom sanjoi koba ASI amana ngasi ayuk pung 10 minute nifu rom tarakpa matamda masak khangdaba miyoi amana Manipur Press Club mayada leiba government ki quarter ga naknaba speaker gi quarter da changsillaga pochei huran kre haibagi complaint ama thagalaki huran kiba polam sing adu electrical item sing ni item sing adudi switch box switch amasung aluminum bar khar khakni hairiba polam sing asi Thobal district ki manung chanba changai yumpham mathak lekai degi laikhidraba Basir koba miyoi amagi machanupa Abo Khan chahi 85 koba amadagi fangba ngamki mahak pharaba matungda wahang pong chatabada polam sing adu mahangna huran bani haina phongdok charakhi pawasin makata na phongdokpada mahangna huraluba polam sing adugi mamal adu chawrangna lupa lising ani rong khaktagi ni hairi National Highway 2 hangdokpana missing yamba maitai phurupta kana hanba natana Kukizo phuruki miyoi singda kanaba amata leiroi haina Kukizo council na phongdorakli council asina thadokpa chirol amana hai Churachandpur da khundariba miyamna hawjikchu changai phadana changdaba yadraba polam sing phangdabagi awaba mayokna bagal loinana aran khawrangbagi chaina khangli tanpham asida National Highway 2 hangdoktuna maitai singda kanaba phanganaba thorang lokotpa haibasi Kukizo council gi mayokta leiba thorangni asigumma thorang asi council na yaba ngamloi sanglaba matam kaya marum Churachandpur gi miyamna gas cylinder launaba honabada awaba kaya mayokna duna lakli nomagi chanaba cheng phawba ningthina phangdri National Highway 2 da lona yadaba mongda miyoi kharana tax khonggatpagi thong chathari lengangna asigumba tax khonggatliba miyoi sing asigi mathakta akanba miyeng changdrabadi highway hangdokpagi kanaba leiroi highway asi thingkibadagi Churachandpur district ta leiriba miyoi singda kanaba khara phangalle haina palladuna cherol asina hai tampakta leiriba anti social element singna Food Corporation of India FCI gi chakthung chada kun rom tampaki lamdamda namduna puthoklamba adu hawjikti Mizoram phawraga public distribution system gi polam sing pusillabanina Churachandpur district ki miyamda mapung phana phanganba ngamle matam sangna chatharakliba amotpa thong asi thingdringaida National Highway hangdoklabadi tampakta kundariba masing yamba maitai singda hena kanaba piba oina thokani haina Kukizo council gi chirol asina makhata na phongdokli kumja lisingani kulumdogi me ahumdagi hongna Kukizo phuruki miyoi singna awaba kaya mayokna duna lakli haina palladuna chirol asina mukka makhata na phongdokpada Kukizo phuruki miyoi singna chatok chasin tawbada khudong chanabagi damakta airport sembinabagi wafam haijabada authority na thoksadana lakibani miyamna hawjik thengnariba khudong chadaba sing koganaba honadringaida National Highway hangdoktuna free movement lehanaba honarakpa haibasi samjaraba miyoi lising kayagi human right khongawnabani haina lawi National Highway 2 gi lambi paringda anti social element singna lona yadaba mongda tax khongkotpagi thawong khudakta lephangadabani haiba wafam asi Churachandpur gi miyamna amata oina lemenari lengangna piba tengbang gi polam sing amsung tampakta chap manana phanghanaba mari leinaba singna honagadabani su haina appeal tawri Haukiba chayol ama rom asida Manipur gi border district ama oiriba Tengnopal district ta leiba Sita Government High School gi mahiroi hompudra rom layong khangdaba lainana narakpadagi school authority na matam kaktana sudi thadokre school asigi teachers day thorom pangthokani haina toromadusu yaithokre hairagli pawasina makata na pongdokpada mahiroi sing adu matau karamna narakli bano haiba hojik pawbagi oina sapchana khangba ngamdri adubu mahiroi sing adu seasonal viral infection typhoid natraga kangdagi pokpa laina singna oiramba yai haina chingnari pakchana
angangsingda layong khangdaba laina narapa asina mahiroisingi mama mapasingda natana khulgi mioisingsu mipaiba poknare layong khangdaba laina na naraba school asigi mahiroi ama laikananaba Tengloupal district ki headquarter dagi kilometer 19 rom lapna leiba primary health center amada pukhatpada hospital asigi bed suna leitabana mahakta natana atopa center asida laikanaba pukhalakiba school asigi mahiroi kaya ama doctor gi maikeidigi mayumda leiduna layengnaba khangankre ngasina maram oiraga mama mapasingda hena nungnangba phawle hairi Tengloupal district nauna health care crisis mayoknariba asiga mari leinana KSO na school management amasung development committee gi maikeida chief medical officer da khudakta jaga sing aduda medical team sing deploy tawduna free medical camp yauna school ground singda malaria drive pangthoknaba taksin kre KSO na district adugi secretary Manin Mantena haikibada school gi angang sing paktaknana layong khangdaba lainana naraklibasi yamna mipai ningai ni school sing asida matik chaba medical assistance pibaga loinana kangdagi chandokpa laina sing asi makhatana sangdoktanaba mari leinaba singi mafamda mathok taba thabak sing paikhatnaba हाइजक्रे महिरोय हुमुद्रागी मथक्ता अना अयेक यावरबा फावबा मेडिकल गी ओइबा अथोबा खोंथांग सिंग लौखत्रिबा असिदा कम्युनिटी गी लीडर सिंग अमसुंग पेरेंट्स सिंग गी माइकेदगी पेंदबा फोंदोकनरगली मखाताना अतोबा मियोय कया अमदसु खुदोंग थिनिंगाई ओइरकलोय हाइनिंगाई लेते हाइनसु पेंदबा फोंदोरगली हेल्थ एक्सपर्ट सिंग गी माइकेदगी फोंदोरगली बना चिंगी डिस्ट्रिक्ट सिंग दा लैरिबा स्कूल सिंग दा अथुबगी ओइना हेल्थ मॉनिटरिंग सिस्टम अमसुंग हेल्थ कैरियर गी ओइबा थौरांग सिंग पाइकटपा मथौक तारे इसिंगदगी थोकनबा अमसुंग कांगदगी पोकनबा लैना तेना सिंग असि थिंगदुना मखाताना छंदोक्तनबगिदमक्ता अथुबा मेजरमेंट सिंग पाइकटपा मथौक ताई हाइना फोंदोरगली नोने डिस्ट्रिक्ट अमसुंग तामेंगलोंग डिस्ट्रिक्ट पाइकटपा तोंगान तोंगानबा डेवलपमेंट प्रोजेक्ट सिंग यावना डिमांड कया तालादुना डिस्ट्रिक्ट असिगी नागालुप तरुकना मणिपुर की गवर्नर दा मेमोरेंडम पिसिंदुना डिमांड सिंग असि सेप्टेम्बर 15 फावबगी मनुंगदा थबकता ओंथोकनी हाइबगी पॉजिटिव रेस्पॉन्स पीदब तारबदी पुंग निफु निपाल चुमना NH 37 इम्फाल जिरिबाम लंबीदा टोटल बनगी खोंजंग चंगसिनबा यावना नेशनल प्रोजेक्ट की कंस्ट्रक्शन वर्क सिंग थिंजिनबगी खोंजंग चंगसिलगनी हाइरगली KAVAC VBLA नोने LIDC नोने VACCOPS NKCF नोने अमसुंग तामेंगलोंग डिस्ट्रिक्ट न पुन्ना सही तौदुना मणिपुर की गवर्नर दा पिसिनकिबा मेमोरेंडम अदुदा यावरिबा वरोल सिंगदी मरु ओइना तामेंगलोंग अमसुंग नोने डिस्ट्रिक्ट असिगी पाक चौबा जियोग्राफिकल एरिया असि स्क्वायर किलोमीटर 3,493 नि अदुबो हारिबा डिस्ट्रिक्ट सिंग असिगी लंबी थोंग असि पॉपुलेशन डेटा दा युमफम ओइरगा सेंगत सागतपगी फंड सिंग असि पॉपुलेशन बेस दा पांगथोपगी महुता मथोक ताबा सिंग अदु येंगलगा पाइखतपना सिंगतम अनी की मरकता थोंग मानना चाखोटपा ngамगनी मरम अदुना डेवलपमेंट वर्क सिंग असि मथोक ताबा सिंग अदु येंगलगा पाइखतपियु फ्रीडम फाइटर रानी गाइडिन लियोगी पोंगनफम लमदम ओइरिबा लुकाउदा सारिबा म्यूजियम असि चही खरगी ममांगदा सेंट्रल गवर्नमेंट फंड थादा रखरबसु हौजिक फावबा लोसिंदना लरिबसि लेजेंडरी फ्रीडम फाइटर रानी अमसुंग महाकी कम्युनिटी बु इकाइबा पीबनी नोने अमसुंग तामेंगलोंग डिस्ट्रिक्ट की डेवलपमेंट वर्क सिंग असि माइनस ब्रीडर कॉन्ट्रैक्टर सिंग दा पीबना करमना डेवलपमेंट पुरकपा ngамगदौरिबनो मरम अदुना डिस्ट्रिक्ट अनि असिगी कंस्ट्रक्ट वर्क सिंग असि माइनस ब्रीडर सिंग दा पीनबा गवर्नर ऑफिस ना मरी लेनबा इंजीनियरिंग अमसुंग वर्क एजेंसी सिंग दा डायरेक्टिव पीबीयू डिस्ट्रिक्ट हॉस्पिटल नोने CIC नुंगबा अमुसुंग ओइनामलोंग अमसुंग खौपुम PAC हारिबसिंग असिदा लेफम थोपा डॉक्टर नर्स अमसुंग टेक्नीशियन सिंग लेतबना खुदोंचादब कया मायोना हले मरम अदुना हिरम सिंग असिदा गवर्नर मियंग चंगदुना सेप्टेम्बर 15 फावबगी मनुंगदा खुदोंचादब सिंग असि कोहन्नबा मरी लेनबा अथॉरिटी सिंगदा एडवाइस पीदुना थबकता ओंथोकनम सिनबियु करिगुंबा हारिबा मतम असिगी मनुंगदा थबकता ओंथरोक्तरबदी पुंग निपु निपाल चुमना जिरिबाम लंबीदा टोटल शटडाउन की खोंजंग चंगसिलगनी हाइरगली नेशनल हाईवे 2 इम्फाल दिमापुर लंबी हांगदोपा हाइबसी कुकी जो सिंगी नते हारिबा खोंथांग असि मेजॉरिटी ओइरिबा मैतै सिंगी काननबगी दमक्तनी हाइना चुराचांदपुर मियामना हौजे हौजे अवाबा अमसुंग चाबा फंगदबगी खुदोंथीबा कया अमा मायोकनरी हाइना जोंमे काउंसिलना थादोकपा चिरोल अमना मखा तारगली चिरोसिना मखा ताना फोंदोकदा अतोपा कांगबु अमगा MOU साइन तौनबा हाइबसी कुकी जो मियामगी इंटरेस्ट ngak सेनबा नते हौकिबा था कया असि कुकी जो फैमिली कया अमना अवाबा कया मायोकनादुना लागली था कया ग्यास फंगदना लागली मखोगी मचा मसु सिंग पिजेनबा चेंग फावबा फंगदबगी अवाबा मायोनरी अमरोमदा नेशनल हाईवे 2 असि नागालैंड मनुंगदा अमसुंग इम्फाल फावबा लाकपगी हाईवे की सरुक सिंगदा एंटी सोशल एलिमेंट सिंगना इलीगल
tax amasung nam haduna sel khaibagi thawong kaya chathari government ki maikei dagi hariba gang khurpu asi mapung phana mutatriba phawbadi highway hangdokpa haibasi anti social element singna chathariba thong sing asida pungning thogatpani haina logani adumapu Churachandpur district ki oinadi NS2 thingjinba natraga ayat apan kaya piba asina makoida kanaba kaya fangli maruoina mamangi matamda anti social element singna FCI supply chada kun loramba adu Mizoram phawraga Churachandpur tamna pusilaklaba asinadi ngasidi hariba adu kanba ngamle haina phongdorakli High Court of Manipur ki Session Judge Streng mangadagi tareta hengat piyu amadi watuna lariba judge ani athubada hapi naba High Court Bar Association of Manipur ki President Luchingba delegate amana Union Minister of Law and Justice Arun Ram Meghwal amsung Chief Justice of India Justice Basum Ramkrishna Gawaida hakteng nana unaduna amadi cherol pisinduna taksillamle hari High Court of Manipur ki judge taret phawba lairagadi court asi full fledged High Court ama oiba ngamlagani case kaya court matam chang na pending laibadagi praja singna thengnari ba awaba kokpa ngamlagani haina High Court Bar Association of Manipur gi maikei dagi thamlakli High Court Complex Mantri Pukhuri da laiba High Court Bar Association of Manipur gi conference honda paumisinga unabada association asigi president senior advocate Naurem Kumarjit na High Court of Manipur ki judge masing watpa asina maram oiraga lamdam asida lairiba miyam maru oina case deposit tawbada thengthabana maram oiraga judiciary system da thajaba handarakle amaromda hojiki matam asida High Court ta case file tawbagi masing hengalakpa asina judge kaya case deal tawbada awaba ama oire civil appeal jail appeal writ petition verification petition election petition public interest litigation service matter yawba crime appeal kaya case kaya disposal tawba ngamdana pending da lairi haina su phongdorakli Makatarakpa aruiba pauda haukiba August 13 Nomaijing numit ayukta BP stroke tawbadagi Rims Hospital da laikananaba pukhalakiba ama laikanaba ngamdana laikidre imung manunggi maikeidagi anaba adu hospital gi maikeidagi matam chana treatment chathadabadagi laikidabani hari maramaduna thawdo asigi matangda hospital gi superintendent yauna mari leinaba singawari chanaduna yasinaba ama puraktriba phawba asi bhaksang laukhiroi haina misi asiga mari leinana semkiba JAC gi maikeidagi phongdokre laibak thiba thawdok aduda laikid Mioi adugi mamingna Yengkhom Keso sahi yangkai teret kawi Imphal East ki sekta mayai lekai dagani thawdo asigi matangda JAC gi convener Yengkhom Noinoi sanana haikibada Yengkhom Keso hokiba August 13 gi ayuk pung 10 makhairom tarakpada BP stroke tawbadagi Imphal asida laikananaba pukalakibani hospital yoraga laikanaraga hingani haibagi asata lakhrabasu hospital yobaga numit aduda duty taramba nurse ahumna numit adu nomaijing numit oibana doctor leite haina layeng bikide imung manungi maikeidagi fana pressure tawrabasu mathak thongba singdagi pauloba ngamloi haina anaba adu karimata layengdana hundoktuna thamki hari ningthokaba numitasu anaba adugi phibam luna leibana maram oiraga doctor gi maikeidagi ICU da admit tawnaba hairabasu hospital authority gi maikeidagi ICU da bed ahangba haina emit tahon khide anaba asigi CT scan longnabani haiduna ayuk pung 10 makhairom tabadagi nungtil pung 2 makhairom helaba phawwa CT scan lokphamgi gate mayada thamki anabagi oiriba phibam adu karimata serious oina lobi khide nomaijing numita doctor leite layengba ngamloi haribasi nomaijing numita pukhalakpa patient khudingmak loina hatkedoribara hanglakli Rims Hospital asi leita laira singidi saruk yaudrabara hainasu pendaba wafam kaya phongdorakli loinana nomaijing numita laikhidraba keso layengba pukhalakiba aduda mathak thongba singi paw loba ngamloi doctor leite layengba ngamloi harakiba nurse ahum adu yauna mari leinariba doctor amasung hospital gi maikeidagi superintendent ga wari sanaduna laikhai tadriba phawba asiba hakchang lokhiroi hairi